ngasi asi yauna lan tawraba matungsida lal asigidamagta akoigi isa inaw mayam ama khun nga iba mayam ase akoi phagani haidana akoi che yaude haire adu tagadi akoigi phagadoriba misi khun nga ba akoi irei chasi bu kalliba khun nga iba mise phaba taragadi akoi kari hoini akoigi leibak ase kari hoigani akoina khun nga pasi phaba yaroi adagi akoigi korongwan ba masa matik sai akoi khun nga pagi leader ni habida mahang matik sai adubo mahag ase phaba gi che lakpase akoi yam pende aduna ngasi akoina ngasi akoi awaba nungaitaba amaga loinana akoi ngasi mairagi khongjangji sangjanjaraga akoi apunbagi kholaw ase lawnana ba akoi maira luk mayam akoi apunba nupi luk changai progi apunba nupi luk asina sangjanjaraga akoi apunbagi kholaw oina akoi laujabani